Moreh the leiriba State Force personnel Singh Chama Da Chama Khudong Thiningai Oidre haina Security Advisor Kuldiep Singh na thajaba pirakle haina RPI Athawale National Secretary Maheshwar Thounaojam na phongdorakli. Ngasi numidang Chief Minister ki Bangloda Unified Command ki Chairman su oiriba Security Advisor Kuldiep Singh ga unaruraba matungda paumi singa udabada wafam asi phongdokladuna Maheshwar Thounaojam na hai. Ngasi Moreh da thokriba thodok asi yamna laibak thiba amani. Oidakliba fibam asida State Force Singh asi karamba fibam da leiribagi haibagi matangda Security Advisor na yamna kupna yingsili. Mamangda Singh chanba chatkiba khunja mari kuki kulai paiba singna tamtina hatok pikiba amasung ngasi Moreh da thokliba thodok ani asigi matangda Inquiry Commission ama semnaga thijilagani haibagi thajaba Kuldiep Singh na thajaba pirakle. Adum oinamak irang ngasida mapal leibaki miyosing yaure haibagi chap chaba khudam changdam phangri haina Security Advisor na phongdorakpada jat regiment na Fakiba miyosing aduna mapal lamgi miyosing ge khut yaure haibagi khwaidagi chawba khudamni haina pakum piki haide. Pumdamak adugi khudam changdam piba ngamgadra haina Kuldiep Singh na hanglakpada madugi khudam changdam khudingmak piba ngamgani haina khumlamki haina su Maheshwar Thounaojam na paudamki. Mapandagi changjhalakpasing yaure haibase sibo haibangam de mamasana sibo number 1. Number 2 da mamasa confused oi man order se pirage haibadi mapan changjhalaibasing sida terrorist sing sida action lawro akan ba action lawro haibagi order do pigre hai ado somdadi lawro tabai mamido do myam loi tabira bangatani adudi mana power exercise tawse mana haibji invidra haibasu put am laktu netraga ma haidabra haibagi question du neba laktu ise aduna there are the very big questions may acho questions laide hai tai sibo chatharak masidi ma confused di laire sima khange aduga natraga haining dabra haibasi madi laire diplomacy marakta kai sanari bano haibadi madi rajniti sanabam di thokta bane madi taseng haragadi government official ni sida rajniti gi amachu saudana to matam nate as a perfect Indian namo oina haidi masana mapani changjhalakpa terrorist yaure hai tar di ma adugi action logada bane ba aduda mana politics sanari base karigino aisu akoi as a common person mo ni understand tawde adune haijani ngi